ꯃꯅꯝ ꯁꯥ ꯃꯔꯣꯏꯒꯤ ꯃꯅꯝ ꯐꯗꯤꯒꯣꯝꯒꯤ ꯃꯅꯝꯅ ꯅꯨꯡꯁꯤꯕꯅ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ ꯇꯤꯟꯒ ꯑꯔ ꯇꯥꯔꯦ ꯆꯥꯛꯁꯨ ꯂꯥꯝꯕꯅ ꯌꯥꯗ꯭ꯔꯦ ꯇꯧꯔꯤꯁꯦ ꯉꯁꯤꯗꯤ ꯁꯟꯁꯦ ꯀꯥꯝꯃꯒ ꯐꯨꯠꯂꯒ ꯊꯣꯡꯒꯦ ꯃꯁꯤ ꯈꯨꯊꯣꯡꯁꯤ ꯃꯌꯥꯝ ꯌꯦꯡꯕꯤꯌꯨ ꯄꯤꯁꯁꯤꯁꯨ ꯑꯗꯨꯝ ꯀꯛꯇꯔꯦ ꯁꯨꯃꯥꯏꯅ ꯆꯥꯎꯅ ꯑꯗꯨꯝ ꯐꯨꯠꯂꯗꯕꯅꯤ ꯐꯖꯕꯅꯤ ꯄꯤꯁꯇꯤ ꯃꯁꯤ ꯐꯖꯅ ꯀꯥꯝꯊꯣꯛꯑꯒ ꯑꯗꯨ ꯃꯆꯜ ꯈꯔ ꯀꯩꯅꯣ ꯇꯧꯕꯁꯤꯗ ꯍꯥꯞꯄꯁꯦ ꯀꯥꯝꯕꯁꯤꯗ ꯁꯤꯡ ꯈꯔ ꯍꯥꯞꯆꯤꯜꯂꯁꯤ ꯆꯅꯝ ꯈꯔ ꯍꯥꯞꯆꯤꯜꯂꯁꯤ ꯁꯥ ꯃꯔꯣꯏꯁꯤꯁꯨ ꯈꯔ ꯍꯥꯞꯆꯤꯜꯂꯁꯤ ꯎ ꯃꯣꯔꯣꯛ ꯁꯤ ꯈꯔ ꯍꯥꯞꯄꯁꯤ ꯀꯥꯝꯕꯁꯤꯗ ꯍꯥꯞꯆꯤꯜꯂꯒ ꯃꯣꯔꯣꯛ ꯃꯆꯨꯁꯦ ꯈꯔ ꯍꯥꯞꯆꯤꯜꯂꯁꯤ ꯌꯥꯝꯗꯕꯤꯗ ꯊꯨꯝ ꯈꯔ ꯍꯥꯞꯆꯤꯜꯂꯁꯤ ꯃꯍꯤ ꯈꯔ ꯏꯁꯤꯡ ꯈꯔ ꯍꯥꯞꯁꯤ ꯀꯩꯅꯣꯅꯦ ꯏꯁꯤꯡꯗꯨꯕꯨ ꯃꯄꯥꯟ ꯊꯣꯛꯀꯗꯧꯅ ꯄꯤꯠ ꯍꯥꯞꯄꯤꯗꯣ ꯖꯣ ꯂꯥꯎ ꯍꯩꯖꯤꯜꯂꯨꯅꯦ ꯐꯖꯔꯦ ꯐꯖꯔꯦ ꯁꯥꯏꯌꯦ ꯁꯤꯡꯗꯤ ꯃꯁꯤ ꯃꯍꯤꯁꯦ ꯊꯣꯡꯕꯗ ꯍꯥꯞꯀꯗꯧꯅꯦ ꯑꯗꯨꯅ ꯐꯖꯅ ꯊꯝꯈ꯭ꯔꯁꯤ ꯊꯥꯎ ꯍꯩꯖꯤꯜꯂꯁꯤ ꯈꯥꯡꯁꯦ ꯌꯥꯝ ꯁꯥꯃꯜꯂꯦ ꯊꯥꯎ ꯁꯥꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯁꯤ ꯍꯥꯞꯆꯤꯜꯂꯁꯤ ꯇꯤꯜꯍꯧꯁꯦ ꯃꯤꯠ ꯎꯀꯥꯏꯗ ꯍꯪꯒꯥꯝ ꯊꯥꯎꯁꯤꯗꯤ ꯑꯁꯤꯅ ꯆꯅꯝ ꯈꯔ ꯍꯥꯞꯄꯁꯤ ꯁꯤꯡ ꯈꯔ ꯃꯆꯜꯁꯦ ꯄꯦꯀꯦꯠ ꯑꯃ ꯍꯥꯞꯄꯁꯤ ꯄꯤꯀꯥꯏꯗꯣ ꯍꯥꯞꯄꯁꯤ ꯈꯔ ꯍꯥꯞꯆꯤꯜꯂꯁꯤ ꯖꯤꯔꯥ ꯄꯥꯎꯗꯔ ꯈꯔ ꯐꯗꯤꯒꯣꯝ ꯃꯔꯨ ꯈꯔ ꯄꯥꯎꯗꯔ ꯃꯤꯔꯆꯤ ꯄꯥꯎꯗꯔ ꯆꯥꯃꯁ ꯑꯅꯤ ꯍꯥꯞꯄꯁꯤ ꯑꯗꯨꯒ ꯈꯥꯕꯩ ꯊꯥꯗꯔꯣ ꯐꯖꯅ ꯊꯥꯗꯕꯤꯔꯣ ꯑꯗꯨꯒ ꯉꯥꯛꯇꯪ ꯉꯧꯔꯒ ꯊꯝꯃꯁꯤ ꯃꯁꯤ ꯌꯥꯏꯉꯪ ꯃꯆꯨ
ꯑꯗꯨꯒ ꯃꯍꯤꯁꯤ ꯉꯁꯥꯏ ꯀꯥꯝꯕꯗ ꯌꯥꯎꯕ ꯃꯍꯤꯗꯣ ꯑꯗꯨ ꯑꯣꯏꯅ ꯍꯥꯞꯁꯤ ꯑꯩꯒꯤ ꯈꯨꯊꯣꯡꯁꯦ ꯈꯔ ꯇꯣꯡꯉꯥꯜꯂꯦ ꯁꯥ ꯃꯔꯣꯏꯁꯤ ꯁꯤꯗ ꯆꯥꯏꯁꯤꯜꯍꯧꯔꯁꯤ ꯃꯍꯤꯁꯤꯗ ꯁꯥ ꯍꯥꯞꯇ꯭ꯔꯤꯉꯩꯗ ꯑꯗꯨꯒ ꯐꯗꯤꯒꯣꯝꯁꯤꯁꯨ ꯁꯤꯗ ꯆꯥꯏꯁꯤꯜꯂꯁꯤ ꯑꯗꯨꯒ ꯃꯍꯤꯁꯦ ꯈꯤꯇꯪ ꯁꯧꯍꯟꯈꯤꯁꯤ ꯁꯧꯍꯜꯂꯀꯥꯟꯗ ꯁꯥꯁꯦ ꯍꯥꯞꯆꯟꯅꯕ ꯃꯍꯤ ꯁꯧꯍꯟꯕ ꯉꯥꯏꯔꯤꯉꯩꯁꯤꯗ ꯑꯩꯈꯣꯏ ꯏꯔꯣꯟꯕ ꯃꯊꯦꯜ ꯑꯃ ꯌꯥꯎꯔꯤ ꯏꯔꯣꯟꯕꯁꯤꯁꯨ ꯂꯣꯟꯊꯣꯛꯑꯁꯤ ꯁꯟ ꯐꯨꯠꯂꯒ ꯊꯣꯡꯕꯁꯤꯗ ꯃꯁꯤꯒ ꯆꯥꯅꯕ ꯏꯔꯣꯟꯕꯅꯤ ꯁꯣꯏꯖꯤꯟꯒ ꯌꯦꯟꯗꯦꯝꯒ ꯑꯂꯨꯒ ꯑꯗꯨꯒ ꯎꯃꯣꯔꯣꯛꯀ ꯉꯥꯔꯤꯒ ꯐꯨꯠꯄꯅꯤ ꯁꯤꯅ ꯐꯨꯠꯄ ꯆꯥꯛꯇ ꯉꯥꯟꯕ ꯃꯁꯤ ꯃꯦꯠꯈꯥꯏꯔꯁꯤ ꯁꯤ ꯊꯨꯝ ꯍꯥꯞꯆꯤꯜꯂꯒ ꯅꯩꯕꯅ ꯐꯔꯦ ꯏꯔꯣꯟꯕꯁꯤꯗꯤ ꯈꯨꯠꯅ ꯅꯣꯏꯕꯅ ꯍꯦꯟꯅ ꯍꯥꯎꯏ ꯁꯨꯃꯥꯏꯅ ꯃꯣꯔꯣꯛ ꯌꯥꯎꯔꯗꯤ ꯈꯨꯠꯅ ꯅꯣꯏꯕ ꯉꯝꯃꯔꯣꯏ ꯎꯃꯣꯔꯣꯛꯅꯤꯅ ꯃꯍꯤ ꯍꯥꯞꯆꯤꯜꯂꯁꯦ ꯇꯤꯜꯍꯧ ꯃꯅꯥ ꯁꯣꯏꯆꯜꯂꯁꯤ ꯁꯧꯔꯦ ꯁꯧꯔꯛꯄꯁꯤꯗ ꯃꯌꯥꯝ ꯁꯥꯗꯤ ꯁꯤ ꯂꯩꯔꯦꯀꯣ ꯃꯁꯤ ꯍꯥꯞꯆꯤꯜꯂꯁꯤ ꯃꯍꯤ ꯑꯁꯧꯕꯁꯤꯗ ngài uống lúc anh đi hấp cái king chili này thì chúng ta tăng hấp cái một tăng hoa tôm ăn mà làm như thế đấy uống bữa chú sa sum muốn ra lẽ lôi sạch cái đó đấy mà năm nay chú nông sĩ nó khang và ngầm để tin cái ta để chắc làm mình nhà để mày em đó nè tăng cái thằng gas mình thắt lại cái san nó bắt đầu là cái chắc ta cái ta nên đó umur ke mana juga ada có hồi ngon cho họ chân phút đó cái thùng cái hồi đó ngon được đó mày làm đồ cho là cái để xin chắc ngắm nó bắt sang nghỉ chứ hảo